ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯌꯥꯡꯈꯩꯃꯔꯤꯁꯨꯕ ꯁ꯭ꯇꯦꯠ ꯄ꯭ꯂꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯊꯧꯕ ꯀꯣꯀꯣꯃꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯣꯏꯔꯦ꯫ ꯚꯦꯂꯦ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜꯗ ꯃꯤꯔꯦꯞ ꯆꯥꯇ꯭ꯔꯦꯠꯀ ꯇꯔꯥꯃꯥꯄꯟꯅ ꯊꯦꯡꯅꯔꯒꯅꯤ꯫ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯀꯨꯝꯖꯥ 19humd꯭ꯔꯥ ꯃꯅꯤꯄꯨꯔꯅ ꯃꯄꯨꯡ ꯐꯥꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯁ꯭ꯇꯦꯠꯍꯨꯗꯀꯤ ꯊꯧꯔꯝ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜ ꯄꯦꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯀꯣꯃꯤꯒꯤ ꯀꯨꯝꯖꯥ 2015 ꯑꯃꯗꯤ 16ꯀꯤ ꯊꯧ ꯄꯨꯒꯗꯕꯁꯤꯡ ꯈꯟꯈ꯭ꯔꯦ꯫ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯒꯤ ꯊꯧ ꯄꯨꯔꯒꯅꯤ꯫ ꯚꯦꯂꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜ ꯃꯤꯔꯦꯞ ꯆꯥꯇ꯭ꯔꯦꯠꯀ ꯇꯔꯥꯃꯥꯄꯟꯅ ꯊꯦꯡꯅꯔꯒꯅꯤ꯫ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯚꯤ.ꯑꯦꯐ.ꯑꯦ ꯊꯧꯕꯥꯜ 3rd ꯗꯤꯚꯤꯖꯟ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯗ ꯁꯟꯇꯣꯁ F.A ꯃꯥꯏꯄꯥꯛꯈ꯭ꯔꯦ꯫ 59ꯁꯨꯕ ꯅꯦꯁꯅꯦꯜ ꯒꯦꯝ ꯊꯥ ꯑꯁꯤꯒꯤ ꯖꯨꯟ 19ꯗꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 13 ꯐꯥꯎꯕ ꯎꯠꯇꯔꯈꯟꯗꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫